ngasi ayuk phongmasi phongsingdagi maruoiba paukhum katcharaga mayamda share tawjagi ahanbada CM sit konadabadagi ngamtham minister oihaudabani handaki minister reshuffle tawba aduda ngamtham hokip yahaudabadu sit konadabadagini lainga asina haukiba sahi ahum asida lainga ki sarangnaba amadi covid na maram oiraga thabak tawbu ngamkide haina minister NBN phongdokrai Kangpokpi district ki manung chanba mayang thang ningthau pham playground da pangthokiba lakadoriba November 3 ta pangthokadoriba by election asida saitu a sida BJP ki merep oiriba ngamtham hawkip ki mikhal gi campaign meeting da minister na makha tana hai ngamthang na pham thadokiba amadi by election tawriba asigi wari asi yamna thamoi sokpa wafamne adumaktanani wakhal manaba kathokpagi thauna leiba lusingba kunthraga mari kunthraga manga khaktang piu Manipur asi asengba sana leiba ohenge haina phungdokibani lainga asina March taraga manga kumja English ngani taraga tareta wasak loroba matung miyam gidamak go to village go to hills hogolakpada ngai ringaida Congress tagi MLA khara BJP da launa ba hotna ringaida ngamtham masamak April taraga tarukta laktuna Isamaktabu nahakna Chief Minister oibasi yamna nungai adubu nahaki lainga asidi singthunaba sinba haurene haiki matam aduda Congress ki MLA kharana BJP da yauna ba hotnaba matam aduda haujik lainga paminariba alliance partner oiriba party amadagi nakhoi BJP da sanglak aikoi tholok lagadabani Asomgi kangbuna lainga sem lagadabani haina themlambagi pau tamlakhi pau adu tabadagi thigalubada makhoi manga taruk Chief Minister Deputy Chief Minister yauna Pham Yenthok duna loiramba thengnakhi madudagi April 13 Congress ki MLA mari BJP na lokshin mane kumjai English ngani ga 13 April thadagi hauraga lenga asi thugwainaba honaduna governor da phawba wakatuna lenga asi minority tare haina hairibane loinana assembly da phawba confidence vote tawnakhiba aduni Congress ki MLA tarukna Pham thadoklamdrabadi lenga asi leiramloi haiki Sahi taraga manga amamba athengbada miyam satpada kinaramba kaya singtam amaga unaba yadabagumna lairamba adu ngasidi oidre singtam nungsi sanaba puraknabagidama ngamthangbu thagatminasi haujik singtam nungsinana lairibasi matam amadadi unaba yadabagi pibamda thamlambani hainasu pausi isna makhatana phungdorakli Atopa paw manamu nupida mahu sanglamba doctor ama fare Mizoram gi konung oiriba aizol gi awang poklomda kilometer samago humpu mathoi lapna Manipur ga lonana leiriba Sakodai village da nupi ama bunamja namthek naraba matungda hanaba hotnaruba doctor ama Mizoram police na phakat khrei pharba miyaidu aizol rahamalun nortagi JN Banlanul Mawia ki kawi masagi sai kungama parom suraba miyasi Sakodai da doctor oina thabak tawbani hairi thawdo asigi maramda victim oiriba imung manungi mekaidigi police da complaint ama thangalakpadagi khangmangam lakhibani haina Sakodai police station gi officer in charge Larjemliana phungdorakli mana phungdorakpagi matungina thawdo asi haukibani thokaba numiki numidangda NGO da thabak tawbi nupi asina doctor asigi car da punna tongminaduna halakpada thokibani hairi thawdo asigi matangna police da complaint ama thangalakpadagi mathangi numita doctor asi phakatkibani police ki mekaidigi molestation attempt to murder amadi yungor ga gari thawbagi tongan ba case kya lokhale hairi hiramasigi matangda mizo gi tongan ba loop kya na doctor asibu matik sawa serak pinaba appeal tawnarakli haina su phungdorakli atopa pawa manamo police modernization gi thabak kadomna satkrabage pangai gi forensic science lab ta internet connection leiramdre sei kharagi mamangdagi haukiba Chief Minister oiramba singi matamdagi hauraduna picture abasu state asina mayoknaribe insurgency gi problem sing amasum law and order gi phibam singdagi tangai phadana government of India gi Ministry of Home Affairs gi makhada police modernization gi akan mathabak sing paikhatuna lakpadagi discipline force amasu oiriba state police gi mapangal singthanaba yana kankhatlabasu pangai da leiriba lengak sigi forensic science laboratory dadi haujiki matam sigi maru oiba communication gi pambai amasu oiriba internet ki khudong saba leiramdre pambai gi FSL asida internet ki facility leiramdre haibasi handakta High Court of Manipur na Supreme Court of India gi direction gi Manipur gi sitting amasum forum MP MLA singi mathakta leiba criminal case singi matangda case ama public interest litigation PIL oina register tawduna lakhalakpada khangnarakibani High Court na lakhotkiba PIL adugi number 38 of 2020 ni case asigi mathau taba YL sing sathanabagi damak Chief Justice Ramalingam
Sudhakar amasum Justice Ahanthem Bimolgi Division Bench na matter asi lakhotringay gi mangoinana PIL asida respondent ama oiriba FSL Manipur Pangagi Director da court ki mekedi gi ayiba sirul ama pikhi hairi hainasu pauksi sina makhatari ngarang su share tawjagrabani adu mayam amu han share tawjage maru oiba pawma COVID-19 thengnabada lupa crore humpugani toy sizinakre nauna semlaba SOP laukthok CM magna haiki CSO sing local club sing amadi tuan ba stakeholders sing na lauriba thodang singbu kupna khanabaga loinana lamdam siga sunagadaba mawongda anauba SOP ama semle SOP asi sana hananaba laukthok miyamna su anawu SOP asi ngakna salabadi COVID-19 soidana maki maithiba piba ngamgani khalli laina laisat asibu thengnana ba honabada mipung khudim angna saruk yaba anauba khongthang ama sangshinbagi mathau tari state asigi mafam khuding makta lairiba miyamda ningthina awareness pinabagidama local club sing civil society organization sing asa workers sing su yawgadaba anauba office ama hangdoknanaba thorang tawri nauna hangdokadoriba office asida paw phongnaraknaba toll free number ama su pigani Ayushman Bharat scheme gi makhada COVID-19 gi treatment sathaba yahankre CMHT gi makhada su treatment sathaba athubada yahalagani COVID-19 gi laina laisa thengnabada frontline da thabak toriba workers sing mu puning thawat poina makhoi gi life insurance English sing gi kun matoi phawba cover tawgani hospital sing da COVID-19 gi phamung masing henga hanana ba thabak paikhat pa hokre rims amasum jenims ta hana leramba phamung masing dagi phamung nipu henga halagani Sija hospital su hanadagi phamung yangkai lekre athuba matam gi manungda phamung kunthraga taruksu hengalagani ras midisti da su covid ki akhanaba phamung sing lehananaba thorang tawri loinana manipur gi tuan district tareta covid-19 gi akhanaba phamung humdraga manga su hengat hananaba thabak paikhatli haina su mahakna makhatana fundoki thoramadu the health ki advisor to CM Dr. Sapam Ranjan Health and Family Welfare Principal Secretary B Bumnun mang tuan ba department ki official sing angalwadi workers sing asa workers sing ANM workers sing amasum driver association sing gi mute kya su saru yakhi haina pauksisn khatari loshilak poina mapan yoiba maru oiba pawa manamu yuwa habada miyoi nipan sire irai numiki nungthilda agency da magnitude 7 yauna kana yuwar hakibada Turkey amasum Greece da yamdrabada miyoi nipan sikre yuwa habaduna leibak anigi samudra mapan gi saruksingda building kya ningka hankibaga loinana tsunami masa ama phawba thonki hairi official singi matungina Turkey gi numsuk thangba samudra khongbana miyoi taruk siki amasum Greece ki ithat samostana yumgi wall ama nikhailaktuna nanmadagi inkhalak libat naha ani sikhi Turkey gi samudra mapan gi Izmir city da yamdrabada building kun amang ata thokhi yuwa habadu samos ithat ki neon Kalorbejan town gi awang nongpokta kilometer taragamari lapna leiba samudra gi mafam amada kilometer tarakak luthana thokibani hairi haina su pauksi isna makhatana phongdorakli thank you